Breaking news da mayam utaram nokchari maruina hajita phangba pau haiba tai ngasi nongalamdai ahing da akoi sunu kendragi MLA oriba serok de leriba akoi ki K Ranjit ki yum kuki militant sing na mai thagre haire maruina maduda safagani haidana thamakpa akoi ki gari mayam amasu tonba khulgi serok ge praja sing gari mayam su mai thagre haiba ki pau sine dana hojik si ayam bana serok da maite gi lei lam ayam ba khoi ki yum ayam asi loin mai thagre serok da mi loitre serok da gi haji haji sugnu da lanjen narakna mayam maduda kuchangja pham lodana leiri garang gi thogdoksi kamaina thokhebano aduga kari maram da gi tholakhebano haibadu khangana bhaji haji akhoi sugnu da leiba ki chindepi chanthoi heba ba chanthoi maruina garang gi thogdoksi kamaina tokhebano khona tabada akhoi sugnu kendra gi MLA gi yum se tum na mai thagre aduga manakta leiramba tuan ba safagani na thamba gari singsu akhoi loina mai thagre be pau phangi kamaina tawno thambiu chanthoi ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯃꯐꯝ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯕ ꯅꯨꯄꯤ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯎ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯉꯔꯥꯡ ꯂꯥꯎꯏ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯄꯒꯤ ꯈꯣꯜꯂꯥꯎꯁꯤꯒ ꯇꯧꯕꯒ ꯑꯩꯈꯣꯏꯒꯤ ꯁꯨꯒꯨꯅꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯁꯦꯜ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯂꯦꯕꯦꯜ ꯑꯦꯗꯇ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯃꯣꯏ ꯃꯉꯥ ꯂꯥꯛꯏ ꯁꯤ ꯃꯉꯥ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨꯒꯤ ꯑꯣꯏꯕ ꯁꯨꯒꯨꯅꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯃꯉꯥ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯆꯠꯂꯦ ꯑꯩꯈꯣꯏ ꯄꯣꯏꯟ ꯃꯉꯥ ꯌꯥꯎꯕ ꯑꯃ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯗꯤꯚꯥꯏꯁꯟ ꯁꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯄ ꯑꯁꯥꯝ ꯂꯧꯊꯣꯛꯍꯟꯅꯤꯡꯕꯁꯦ ꯃꯔꯨꯑꯣꯏꯅ ꯁꯨꯒꯨꯅꯨꯗꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯑꯃꯁꯨꯡ ꯂꯣꯟꯅ ꯀꯨꯀꯤ ꯑꯩꯈꯣꯏꯅꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯍꯥꯏꯔꯦ ꯃꯣꯏꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯐ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯈꯤꯕ ꯂꯩꯕꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯒꯨꯅꯨ ꯄꯨꯂꯤꯁꯇ ꯂꯩ ꯁꯨꯒꯨꯅꯨ PSꯇꯁꯨ ꯃꯣꯏ ꯐꯣꯡꯅ ꯁꯤꯡꯅꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯦꯟꯗꯕꯗꯤ ꯂꯥꯎꯕꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯦꯁꯨꯔꯦꯟꯁ ꯑꯃ ꯄꯤꯕꯤꯔꯝꯃꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯗꯅ ꯂꯧꯊꯣꯛꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯅꯤ FIR ꯂꯣꯟꯁ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯗ ꯃꯈꯥ ꯇꯥꯕꯁꯤ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯇꯧꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯤꯅꯤꯁꯇꯔ MLAꯅꯁꯨ ꯃꯁꯥꯅ ꯃꯣꯏ ꯅꯣꯡ ꯅꯤꯅꯤ ꯁꯨꯒꯨꯅꯨꯗ ꯂꯦꯞꯇꯅ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯁꯤꯟꯕ ꯃꯌꯥꯝꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯗꯤꯁꯀꯁꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯦꯟꯅꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ MLAꯒꯤ ꯗ ꯃꯌꯥꯝꯅ ꯄꯦꯟꯅꯗꯕꯗꯒꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯊꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯃꯉꯥꯃꯛꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯍꯥꯟꯅ ꯍꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ 3 ꯂꯩꯍꯧꯕꯅꯤ 3ꯁꯦ ꯑꯃꯨꯛ ꯃꯌꯥꯝꯅꯗꯤ ꯃꯌꯥꯝ ꯁꯥꯎꯕꯗꯒꯤ ꯃꯣꯏꯅ ꯍꯥꯟꯅ ꯂꯩꯒꯅꯤ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯅ ꯅꯣꯏ ꯁꯤꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯂꯤꯌꯨ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗ ꯈꯔ ꯉꯥꯡꯅꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯔꯦ ꯃꯣꯏ ꯃꯤꯅꯤꯁꯇꯔ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯅꯠꯇꯦ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯂꯝꯒꯤ ꯋꯥꯕꯒꯥꯏꯒꯤ ꯑꯃꯁꯨꯡ ꯀꯛꯆꯤꯡꯒꯤ ꯃꯣꯏ ꯑꯍꯨꯝ ꯍꯥꯟꯅ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ MLAꯗꯤ ꯂꯩꯍꯧꯋꯤ ꯑꯗꯨꯕꯨ ꯑꯊꯦꯡꯕꯗ ꯄꯨꯡ 12ꯒꯤ ꯑꯗꯨꯋꯥꯏꯐꯥꯎ ꯑꯊꯦꯡꯕꯗ ꯇꯨꯝꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯈꯔ ꯑꯃꯅ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯈꯔ ꯑꯃꯅ ꯂꯩ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯕ ꯑꯩꯒꯤ ꯑꯥꯏꯕꯤꯅꯦꯁ ꯐꯛꯇꯤ ꯑꯩ ꯍꯧꯖꯤꯛ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯗꯨꯕꯨ ꯑꯌꯥꯝꯕꯗꯤ ꯆꯠꯈ꯭ꯔꯦ ꯑꯍꯤꯡ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯍꯥꯏꯅꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯥꯒꯥꯂꯦꯟꯗꯒꯤ ꯁꯥꯏꯠꯀꯤ ꯂꯝꯁꯥꯏꯔꯣꯝꯒꯤ ꯁꯥꯏꯠꯀꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯅꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯔꯧꯒꯤ ꯈꯔ ꯊꯦꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯥꯕꯗꯤ ꯁꯦꯔꯧꯒꯤ ꯅꯍꯥꯟ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯆꯥꯛꯍꯧꯗꯕ ꯂꯩꯍꯧꯕ ꯌꯨꯝꯒꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣꯕꯨꯗ ꯁꯣꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯌꯨꯝꯁꯦ ꯂꯣꯏꯅꯃꯛ ꯇꯣꯡꯉꯒ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯥꯛꯁꯤ ꯄꯥꯎ ꯐꯪꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLAꯒꯤ ꯌꯨꯝꯁꯨ ꯈꯔ ꯊꯥꯕꯗꯤ ꯊꯥꯗꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯨꯝꯃꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯈꯪꯗꯦ ꯑꯗꯨꯕꯨ ꯒꯥꯔꯤ ꯅꯨꯡꯗꯤ ꯈꯔ ꯃꯌꯥꯝ ꯃꯐꯝꯗꯨꯗ ꯊꯝꯕꯗꯤ ꯆꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯐꯪꯉꯦ ꯇꯥꯃꯣ maruina akhoi hajik serokda praja amta leitrabra serokgi praja sing loinamak thaba serokda leiriba akhoi maitei gi yum singsi loinamak thakrabra hajik si akhoina sanghan basu ngamdaba duga phamba information da haiba tai kamaina lei chanthoi ꯃꯗꯨ ꯃꯤꯗꯤ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯂꯥꯟ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ 3rd ꯃꯦꯗ ꯆꯨꯆꯥꯟꯄꯨꯔ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗꯒꯤ ꯃꯤ ꯑꯌꯥꯝꯕꯁꯤ ꯂꯣꯏꯅ ꯂꯥꯟꯖꯦꯟꯅꯔꯨꯔꯦ ꯑꯗꯨꯕꯨ ꯈꯔ ꯑꯃ ꯍꯜꯂꯛꯑꯒ ꯈꯔ ꯑꯃ ꯍꯜꯂꯛꯇꯅ ꯀꯛꯆꯤꯡꯗ ꯀꯩꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯍꯥꯏꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯕꯨ 19 19ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯤ 2,200 ꯆꯥꯡꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLAꯒꯤ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯒ
ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯄꯨꯊꯣꯔꯛꯄꯗ ꯃꯤ 2,290 ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯄꯤꯕ ꯐꯤꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯔꯧꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯥꯁꯤꯡ ꯈꯔꯗꯤ ꯑꯗꯨꯝ ꯁꯨꯒꯨꯅꯨꯗ ꯂꯩ ꯍꯥꯏ ꯁꯨꯒꯨꯅꯨꯒꯤ ꯃꯌꯥꯝꯗꯨꯒ ꯑꯩꯈꯣꯏ ꯂꯥꯟ ꯉꯥꯛꯅꯤꯡꯕ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯦꯜꯐ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯑꯣꯏꯔꯦ ꯁꯨꯒꯨꯅꯨꯗꯗꯤ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯃꯣꯏ ꯑꯗꯨꯝ ꯁꯨꯒꯨꯅꯨꯗꯗꯤ ꯂꯩ ꯑꯗꯨꯒ ꯃꯅꯨꯡꯗꯃꯛꯇꯤ ꯃꯣꯏ ꯃꯤ ꯑꯃ ꯑꯅꯤ ꯂꯩ ꯍꯥꯏꯕ ꯄꯥꯎꯁꯨ ꯐꯪꯉꯤ ꯂꯩꯔꯤꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLAꯒꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯔꯧ ꯂꯝꯈꯥꯏꯗ ꯑꯥꯎꯠꯄꯣꯁ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯁꯤ ꯇꯥꯡ 4ꯗꯒꯤ ꯔꯦꯀꯦꯠ ꯂꯣꯜꯂꯒ ꯑꯩꯈꯣই ꯑꯣꯅꯔꯦꯕꯜ MLAꯒꯤ ꯌꯨꯝꯗ ꯂꯩꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯇꯤꯝꯒꯤ ꯑꯩꯈꯣꯏ ꯇꯥꯡ 19 ꯑꯍꯤꯡꯒꯤ ꯍꯣꯠꯅꯕꯒꯤ ꯏꯔꯥꯡꯁꯦ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯁꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯊꯣꯛꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯁꯦꯔꯧ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯀꯨꯜꯗ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯐꯣꯔꯁ ꯄꯔꯥꯖꯤꯝꯒꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁ ꯑꯃ ꯂꯩꯕꯒꯤ ꯃꯐꯝꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯏ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤ ꯃꯣꯏꯒ ꯄꯨꯟꯅ ꯂꯩꯕꯅꯦ ꯑꯗꯣ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯄꯨꯊꯣꯛꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯇꯒꯤ ꯃꯤ ꯀꯌꯥꯝ ꯁꯣꯛꯄ ꯑꯄꯟꯕ ꯌꯥꯎꯕꯅꯣ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯐꯪꯗ꯭ꯔꯤꯕ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯁꯨꯒꯅꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯅꯍꯥꯟꯁꯨ ꯑꯃꯨꯛ ꯀꯥꯞꯅꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯉꯔꯥꯡꯁꯨ ꯃꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯎꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯁꯨꯒꯅꯨꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯆꯠꯊꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯂꯩꯔꯤ ꯆꯥꯟꯊꯣꯏ ꯁꯨꯒꯅꯨꯒꯤ ꯐꯤꯕꯝꯗꯤ ꯌꯥꯝꯅ ꯉꯛꯂꯤꯕ ꯐꯤꯕꯝꯅꯤ ꯇꯥꯃꯣ ꯁꯨꯒꯅꯨꯁꯦ ꯍꯦꯛ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯔꯧ ꯀꯟꯕ ꯉꯝꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯨꯒꯅꯨꯁꯤ ꯀꯟꯕ ꯉꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟ ꯍꯥꯏꯗꯤ ꯈꯣꯞꯆꯟꯕꯒ ꯆꯞ ꯃꯥꯟꯅꯈꯤꯅꯤ ꯃꯤꯁꯤ ꯂꯣꯏꯅ ꯀꯤꯅꯒꯅꯤ ꯂꯩꯔꯤꯕ ꯁꯦꯔꯧ ꯁꯨꯒꯅꯨꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯂꯨꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨꯒꯤ ꯂꯩꯔꯤꯕ ꯀꯃꯥꯟꯗꯣ ꯑꯗꯒꯤ ꯄꯨꯂꯤꯁꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗꯒꯤ ꯂꯥꯟꯗꯥꯔꯛꯏꯕꯁꯤ ꯃꯈꯣꯏ ꯂꯦꯞꯄ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯄꯥꯎꯁꯦ ꯃꯌꯥꯝ ꯑꯃ ꯐꯪꯉꯤ ꯑꯁꯣꯝꯗꯒꯤ ꯆꯪꯉꯛꯄꯒꯤ ꯄꯥꯎ ꯁꯖꯤꯛꯂꯣꯝꯗꯒꯤ ꯆꯪꯉꯛꯄꯒꯤ ꯄꯥꯎ ꯃꯣꯏꯒꯤ ꯄꯣꯖꯤꯁꯟ ꯁꯦꯝꯕꯒꯤ ꯄꯥꯎ ꯏꯚꯟ ꯑꯩꯈꯣꯏꯅ ꯗ꯭ꯔꯣꯟꯅ ꯀꯔꯤꯅ ꯇꯧꯕ ꯃꯇꯝꯗ ꯁꯨꯒꯅꯨ ꯈꯛꯇ ꯅꯠꯇꯦ ꯁꯨꯒꯅꯨꯗꯒꯤ ꯑꯀꯣꯏꯕꯗ ꯕꯤꯈꯣꯛꯇ ꯃꯣꯏꯅ ꯃꯊꯛꯇ ꯆꯤꯡꯗ ꯃꯣꯏ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯠꯄꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯣꯟꯗꯒꯤ ꯑꯗꯨꯝ ꯐꯨꯇꯦꯖ ꯂꯩ ꯑꯩꯈꯣꯏꯗ ꯑꯗꯒꯤ ꯁꯨꯒꯅꯨꯒꯤ ꯇꯪꯈꯥ ꯁꯨꯒꯅꯨ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯔꯣꯝꯗ ꯆꯤꯡꯗ ꯃꯣꯏꯒꯤ ꯕꯪꯀꯔ ꯁꯥꯕ ꯍꯥꯟꯅꯒꯤ ꯅꯠꯇꯕ ꯑꯅꯧꯕ ꯏꯔꯥꯏ ꯂꯥꯏꯅ ꯎꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯜ ꯅꯍꯥꯟ ꯈꯨꯠ ꯁꯣꯛꯅꯔꯒ ꯂꯦꯞꯈꯤꯕ ꯑꯩꯈꯣꯏ ꯈꯨꯠ ꯁꯣꯛꯅꯕ ꯍꯥꯏꯕ ꯀꯥꯟꯗ ꯂꯦꯞꯄꯣ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯂꯥꯛꯏ ꯍꯥꯏꯗꯅ ꯂꯦꯞꯍꯟꯈꯤꯕ ꯃꯇꯨꯡ ꯅꯨꯃꯤꯠ 2 ꯁꯨꯕ ꯉꯔꯥꯡ ꯑꯃꯨꯛ ꯍꯧꯔꯦ ꯑꯗꯨꯅ ꯁꯨꯒꯅꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯦꯟꯅ ꯐꯣꯔꯁ ꯊꯥꯖꯤꯜꯂꯒ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯔꯤꯕꯁꯤꯒꯤ ꯄꯣꯠꯁꯦ ꯀꯔꯤꯒꯨꯝꯕ ꯐꯖꯅ ꯉꯥꯛꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨ ꯄ꯭ꯔꯖꯥꯁꯨ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯁꯨꯒꯅꯨ ꯈꯛꯇ ꯅꯠꯇꯦ ꯋꯥꯟ ꯁꯨꯒꯅꯨ ꯀ꯭ꯂꯣꯖ ꯇꯧꯔꯛꯈ꯭ꯔꯕ ꯂꯥꯟ ꯇꯥꯕ ꯍꯧꯔꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯕꯒ ꯌꯧꯅ ꯃꯤ ꯂꯥꯟꯖꯦꯟꯅꯕ ꯃꯤ ꯌꯨꯝ ꯀꯩ ꯆꯥꯛꯄꯒꯤ ꯁꯣꯏ ꯁꯣꯏꯅ ꯊꯣꯛꯄꯅꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯐꯝꯁꯤ ꯌꯥꯝꯅ ꯂꯨꯕ ꯂꯝꯗꯝ ꯑꯃꯅꯤ ꯈꯟꯖꯒ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯩꯇꯩ ꯐꯨꯔꯨꯞ ꯀꯟꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗ꯭ꯔꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯐꯝꯁꯤꯗ ꯑꯍꯦꯟꯕ ꯏꯁꯇꯦꯠ ꯐꯣꯔꯁ ꯊꯥꯖꯤꯜꯂꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯉꯥꯛꯍꯧꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕ ꯑꯣꯏꯒꯅꯤ ꯊꯝꯕ ꯊꯥꯒꯠꯆꯔꯤ ꯆꯥꯟꯊꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯁꯨꯒꯅꯨꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯈꯥ ꯇꯥꯅ ꯂꯧꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄꯥꯎꯁꯨ ꯂꯧꯖꯒꯦ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯗꯨꯅꯤ ꯁꯨꯒꯅꯨꯗ ꯂꯩꯔꯤꯕ ꯁꯨꯒꯅꯨꯗꯒꯤ ꯆꯥꯟꯊꯣꯏꯅ ꯄꯤꯔꯛꯈꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯁꯦꯔꯧꯒꯤ ꯑꯗꯨꯒꯨꯝꯕ MLA ꯔꯟꯖꯤꯠꯀꯤ ꯃꯌꯨꯝ ꯆꯨꯝꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯥꯟꯕꯟꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯏ ꯃꯁꯤ ꯂꯧꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯑꯌꯥꯝꯕ ꯖꯒꯥꯁꯤꯡꯁꯤ ꯃꯣꯏꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯛꯄꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯗ꯭ꯔꯣꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯕꯪꯀꯔ ꯁꯥꯕꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯁꯤ ꯎꯏ ꯍꯥꯏꯐꯝ ꯂꯩꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠ 15ꯅꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅ ꯍꯥꯏꯔꯝꯃꯒꯁꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯎꯕ ꯐꯪꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯝꯕꯁꯤ ꯌꯣꯡꯅ ꯇꯟ ꯌꯦꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯝꯕꯒꯤ ꯐꯤꯕꯝꯗ ꯎꯕꯒꯤ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯔꯛꯄꯗꯨꯅꯤ ꯑꯗꯨꯒ ꯏꯍꯧ ꯑꯁꯤ ꯑꯩꯈꯣꯏ ꯑꯩꯍꯥꯛ ꯏꯁꯥꯃꯛꯀꯁꯨ ꯑꯗꯨꯝ ꯃꯔꯩ ꯌꯦꯠꯅꯈꯤꯕꯅꯤ
मदु इहौसी अखोई कोर्ट न पीब राय अमदगी हौरखिबनि हायना मदु नत्तेना मदु नंगी साइड की प्रजा हायरो आइगी साइड की सी हायरगेना मा कहिगा मरे येनगी बसु लेगेदुना सिचुएशन सि सीनी हजि लेरिबा फिवम सि खा थांग माइकै दा हायबा ताई मसिगी फिवम सि लेइ अनु हजि सिदम लेप तबा खुना खन्नबदुनी लेप तबी लाची चक 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 तौरगा दम तौसे उ फंगी अनु करी तौगदगे शांति लावबा मतमदा शांति ताद्रबा मतमसिदा करी तौगदगे हाय फम सिसु यामना खोगी कोक चिक फिवम दे लेइ अदुना हजिगी लेटेस्ट ब्रेकिंग न्यूज दा कोई मैम हजिता येमुसि योरमगनी अखोई शेरोद लेइबा अखोई सुनु केंद्र की एमएलए के रंजित की युम माके अदोइबदा साफागदना थंबा कोई गाड़ी सिंग ट्रैक्टर दुगा अतै मैम सु लोइना मै थाखरे अदुगी लांजेंदर को मैम दो जिक सुनु दे लेइरे हाबि फिल्म सिनी मखातना लेफ्टना कोई इलिट टीवी यंगबियो कोई ब्रेकिंग न्यूज मैम दा कोई ततना दम भंगना बहना जगे थैंक यू फॉर वाचिंग